Ahanbada maruoiba pau. Ahumlak suba Siroi Lily Festival ngasi Union Minister of State in Charge Tourism amasung Culture Prahlad Singh Patel na hawdokre. Matangda horakliba mirol da hena khangananaba school gi curriculum da yauhanbagi tangai phadaba leire haina kairau kendra ge MLA Laurembam Ramesor na phongdokre. Amadi Panthoibi Housing ki office mamang da IED ama thamlambagi mayokta miyamna wakat mifam satakre. Kurumzari Times of Manipur gi nungthil gi pau mit yang tabiri basing bu Bidyapati mayang lambam na taram nok sabaga loinana hauzik pau sandok na pizari. Manipur lenga ki tourism department na sinduna state ki thak ta pangthokpa ahumlak suba Siroi Lily Festival ngasi ukrul gi Siroi Belasta laiba Baksi ground the Union Minister of State in Charge Tourism amasung Culture Prahlad Singh Patel na athoiba mithunglen oiduna hawdokre. Ngasidagi hauduna tha asigi taramapan phawba chathagadaba festival adu haudokpagi thoramda Manipur gi Chief Minister N Biren, Deputy Chief Minister Y Joy Kumar, CAF and PD Minister Karam Siam, PHED Minister Al Diko, Agriculture Minister B Hankhalian, Lok Sabha ge MP Dr RK Ranjan, Lok Sabha ge MP Dr Lorho S Fozena mathang sitna thoram mapu amadi akhanna ba lengbirak pasing oina saruk yakhi. Nat ki oiba isai amasung jagoi ki thoram kayaga loinana haudokhiba thoram aduda organizing committee gi maikai athoiba mithunglen singda thoram mapu amasung lengbirak pasing di maphamda nat ki oiba potlam kaya khodol tamki. Tongan ba malem gi lebak kaya dagi lakba lam koiba singna saruk yaduna thoram assista thari. Panbayabadi Union Minister of State Independent in Charge Prahlad Singh Patel ngasi ayuk pung taraga minute nifu mga taba matamda Imphal International Airport ta thunglaki. Mahakna airport ta thunglaba matamda BJP gi thaumi kayana harau tayam okhi. Tungda Imphal ge Kangla dagi akhanaba helicopter the Chief Minister N Biren amadi Mahaki Council of Ministers singa ukrul gi damak Imphal thadokhi. Numit yung matung pung taranithoi ga minute tara taba matamda ukrulda thunglakhibaga loinana Siroi Festival hawdokhibani. Athoiba mithunglen gi oiba warol pireduna Minister of State in Charge Tourism and Culture Prahlad Singh Patel na Lamdam asigi phajaba asi furup kaya loan kaya tongan ba chatnebi kaya punna leiba asini tourism ge lamdam asida potential yamna leiba lam amani mahausa gi phajabana thalaba lamdam asi yokhatpa amadi semgat padagi tangai phadaba lei atai state singi mioi kyana state asida lakpagi chang name liba asi khangba watpagini lamdam asigi culture amadi nat ki phajaba kaya asi miyam da khangan bada Siroi Festival na achauba thaudang lauri haiki. Thoram mapugi warol pireduna Chief Minister N Biren haikhibada BJP na lengak pairakpadagi Siroi Festival asi state level gi thakta pangthoktuna horakhi ukrul miyam gi apamba yenglaga festival asi yokhatpani matam amada tamgi miyamna chingda chatpa matamda wakhalda phawramba self alienation gi wakhalon adu ngasidi changyamna hanthare tangkhul furuki hospitality asi malemgi miyamna masak khanglaba wafamni masimak yamna thagatngai ni lengak asina chingi district sing amadi tamgi district sing da chap manaba saukhat thaurangi thabak thauram sing paikhatli sahi kharagi mamangda Siroi chingsangi umang sing ikokokna leiramba adu handak u pambi kaya ama kongna tharamba asimak ubada nungaiba fawi makhatana su umang wamang sing yokhat minasi lamdam asal leiriba phurup sing amatta oina nungsi sanana leiminasi haiki. Government of India, the headman. Puya mai thaki bagi matang da hawrak liba mirol da hena khangananaba school gi curriculum da yauhan bagi tangai phadaba leire haina kairau kendra gi MLA Laurembam Ramesor na phongdokre. Puya mai thaki bagi apunba ningsing lup pumanil Kanglai Park na sinduna ngasi lamyan ba sanglen da puya mai thaki bagi chahi chani ga marfu taret subagi ningsing numit pu puwari gi amamba numit haina palan tawduna pangthokhiba thauram aduda chief guest oikhiba kairau kendra gi MLA Laurembam Ramesor na makha taraduna
ngasi aikhoina amamba numit haina palan thoram pangthoklibasi yamna maru oi numit asimak aikhoigina ningtamba mangkhebagi numit amani thodok adu aikhoina paksana khanganaba haibasi yamna tangai phade adugi sumathakta matamdugi thodok sing adu ithoktuna thambagi tangai phadaba adu lei haiki khoi mapang ye topa research tawsing na hek thieng thieng khuni khoi je diamond ngak tana green diamond hai tar moina ko si manam sing yola kan da hidak songa khoi jam ngai ba ba state amani ga na khoi phungdok pa akhang hai mam da khoi mam tana re an hari posing aje poyadi thambira ngak tana ba adi matak da khudam maina khoi no sa ramas na pichibi kai tholak kan ba sumaina khoi manipur gi su maitai gi poya ji da irame ngasi ka do ba ma to ba khoi chingmi tami gi maram da ni khangde environment ahong mani khangde mayam mayam je यारगदी अखोई ऑर्गेनाइजर का मुछिल का दिन हाइजबदो स्कूल सिलेबस दा खरा अदुगा आई नतबा अखोई ओरेल ओइना हलम मजिंग थम मयाम सिंग जे इथोकनबई कनो जिमजो सिनबियु हाइनाई थमजरगा साइदा पुमानेल के चेयरमैन एल धनंजय अकोमलुप कंगलेपा के प्रेसिडेंट इंचार्ज संजित सोराइसम इंटरनेशनल एवार्डी हाइट्स इबोटोम्बी खुमन कंगलेमई के प्रेसिडेंट वाई लैरिक लैमा किल की प्रेसिडेंट आर के सनाहनबी मणिपुर पंडित लोइसंगी पाना पंडित लाई लोकेन अमदी CLK की प्रेसिडेंट CI पाकपी चनु सुसरुक याखिबा अदुदा अकोमलुप कंगलेपा के प्रेसिडेंट इंचार्ज संजित सोराई समना कुमजा लिसिंग अमगा साटेट हुमद्रागा कुंथ्रागा निथोई अक्टोबर मंगादा मेरागी तरा तरेटनी पानबा नोंमाइजिंग निमित्ता अखोईगी ओइबा पुयासिंग मई थादुना मांगहनखी निंगथौ पामहैबगी मतमदा थोखिबा यामना लाइबक थीबा थौदोक अदुदा ngasidi aikhoigi marakta machoi tabagi phibamda laibadawna tawri yelhomi aikhoigi laikha takhiba numit amani matam aduda aikhoigi oizaba puyasing mai tharamdrabadi ngasi aikhoina wariba asi waramloi mot manadaba kaya asi thoklamdaba su yai ngasidagi chahi chaniga marfu taretki mamangda thokhiba thodok adu ngasi aikhoina ningsingba haibasi yamna tangai phade haiki पुयामई थारमद्रगदी अखोइदा ngasi चाखोटपगी चांग वाटलिबा अदगी अखोइ मसेन नुसिनद्रिबा हाइरिबसिंग असि अमत्त लेरमोय हाइना थमजनिंगी मरमदी चिंगमीगा तमीगागी मसिन मनाव ओइबगी लिचिंग मखादा काइथरइबा अदगी लेमिनरिबा मिहोरोलदगी लेमिनरिबा फुरुपचा सिंगी मरकता काइथरइबा अखोइदा लौसिंग ओइगदबा पुकै ओइगदबा कयासिंग अदो मतमदुदा रामानदी धर्म संदोकपा लाइबा अदुगुंबा शांतिदास गोसाई अमदी मागी भगवान दास नारायण दास मखोइना मदुगी मतमदुदा इनिंगथौ पामैबदा इंजल लकांदा मदुगी लिचिंगदुदा मदुगी थौइचिनदुदा तुंग इल्लुरकांदनी अखोइना ngasi हिरम कयादा सोथरिबा मिखा पोलिबा अखोइदा नुंगनांगबा फावरिबा नुंगाइत्रिबा अमदी अखोइदा पेंदबा ngasi खोलाव लावरिबा मयामसे matam adugi athauba sing ningsingdana minute ani awaba phongdokpa amadi puya mai thakiba adu karigino masigi matungda kari oirakhi mamangdana kari oirami haibagi matangda research scholar akham langol amadi standard college ki history department ki assistant professor Dr. L Basan tina akhanaba wangangloi oina wangangki Uripok Taurangbam Lekai the Labor Pantoibi Housing Office Mamang the Ngarang Namidang, Sakang the Basingna ID Amat Tamlambagi Tawangbo, Yaning the Bafong Doctona, Ngasi Uripok Taurangbam Lekai the Wakat Mipam Amapamkre. Uripok Taurangbam Lekai Welfare Organization Amadi Uripok Taurangbam Lekai Women Welfare Organization Anina, Mapungweba Taudang Lauraga, Chatakiba Wakat Mipam Aduda, Taurangbam Lekai the Labor, Nupanupi Amadi Pantoibi Housing Staff Sing Susarukyaki. Wakat mipamadu da saruk yakiba Women Welfare Organization gi member Y Ibenina ngarangi sakti leira ba bom thanamba thawong asi yaningde karigumba pokhai ba thoklabadi kari oigani matungda asigumba asi tawbiganu haiki Tarang lekai da leiriba praja singje karamba nungaitaba leige moina adugi amna tamthiraba potpu thamjalmira base praja Mara Leitabada, Shoknabaina, Tambiram Bani, Madugi Damaktani, Aquina Wakat Mipum, Pamjari Baje, Matungda, Amuhana, Tawiganu, Nungaitaba Leiragasu, Pongdok Piro, Kabar Kudingda, Tibida Kaida, Ai Koi Shigi Damaktani, Haibado, Mayak Sheng, Amukang Kangjaningi. Uripok Taurangbam Lekai Welfare Organization Secretary General Secretary Singthang
Navam hai khibada Imphal manungda security gi khurak hangdana leiraga asigumba thodok thokpa asi yamna laibak thibani wakat mifam asi loirakpaga DC amadi SP unaduna mafam asida security outpost ama thambinaba taksingani haiki हारिबा भूमजना कईगुंबा लाइबक थीदना पोखाइबा थोमरगदी सी अशोकना अदे ममन यावलो पुंसी मांगदोसी लेकाइसे लेबा मियामनी अदुना अखोइना भूम थममदबे वफम सुंगनतना अखोइगी मणिपुर पुलिस की होम डिपार्टमेंट अमदी मणिपुर पुलिस डिपार्टमेंट ना पौना बजा थंगाल बजाददी नुमिदांगी मतमदो बोइरो अयुक्ता बोइरो एंट्री एग्जिट ता सर्विलेंस एंड विजिल तौले अदुगा खितंग हाइदोकेबा इनंग जीरो माइंड लेरिबा मैतै लेकाइ हेबे तारे मरुइन मैतै सिंगना नम्मदा खुंदाबा येलो मीसिंगना खुंदाबा लेकाइ सिंगजिदि अखोइना पाउ ता कांदा लाकपा नतना येंग नोमदा सिसाइजिदा लॉ एंड ऑर्डर की फिबम से कमाइन तौरी कना कना की युमदा थ्रेटन लई कना कना द एक्सटॉर्शन लई हाइबना सिंगमदा लौदबा बजा मोंगना पुंग गुदिंगी कॉमिंग ऑपरेशन तौनी अदुगा खितंग हाइदोके लेकाइ सिंगना बॉम्ब प्लान तौबदा अखोइना लेकाइ मियामना पाउ पीरा काना बॉम्ब लौथोकपा मसिनदि लॉ एंड ऑर्डर फै है हाइजनिंगदे मखाता पाउ पिजद्रेंगे द ब्रेक अमतंग लौजरी Diwali amasung Ningol Chakobana lakpaga iroinana Sangai Honda festival asida Honda cars ki ahenba discount sing pizari. Hauzik lariba Honda cars ki discount sing adudi Honda Amage up to 42,000, Honda Jazz up to 50,000, Honda WRV up to 45,000, Honda City up to 62,000, Honda VRV up to 1,10,000, Honda Civic up to 2,50,000. Honda CRV up to rupees 5 lakh. Attractive oiraba discount sing asi lakliba October kunga nipan gi mangoinana lobi hogadabani. Discount sing asi gidamak terms and conditions khara laizai loinana madik charaba servicing center su laizari. Akupa marol gidamak ngasimak lengsin birau Sangai Honda Ghari Airport Road Imphal Manipur. Takadoriba Ningol Chakobada set innabagidamak quality lairaba ahongba mamalda pinabagidamak sem saduna lairaba Nagamapal Ima Kaithel opposite ki first floor da laiba Showers Boutique showroom inat ki oiba apama makhal gi firol suna phangadaba showroom loinana Christian singi wedding da seasonaba wedding gown su mafam asida phangbigani nupi kakdagi natana angang sing amadi jeans ki pants shirt half pant coat vest coat kurta pajama faijom kurkur faijom amadi ready made faijom makal suna phangama mafam Yam nueva pao mana mafam masida adom adongi apama design kuding makki order slogzer. Amtang lengshin biro kwai Brahmapur Nagamapal Ima Kaithel ki opposite ki fast floor da leriba Showers Boutique. Prabhavati Handloom brings you special offers for Ningol Chakoba. Ningol Chakoba na lakpa sida makhal kayagi fi fanek fangbiragani. Laisabi, yum palabi, ahal oiraba ima sing na set payaba, inbayaba, fizol kudingmak fangbiragani. Ngasimak lengsin birau Prabhavati Handloom, Moirang Khom Sawgaizam Lerak Machin, natraga, ekwegi phone number 6909126615 natraga 700580023 da call tawirau. Prabhavati Handloom. Siru Festival Gidamak Lamjing Bakapna Chada Tara Nipan discount pijari round trip Lupalising Ahum Chamri Nifumari drop Lupalising Ani Chamapan Yankai Nitoy night charts Lupalising Ama Ngasima book Tobio Langston Birkse Lamjing Bakap office Nagamapal Rims Road near Nitayananda Temple phone number 8794613154 Aikogi toll free number 800102795 Break ke mathung da makhata ba pausingda Welfare Association for the Blind Manipur wabam na sinduna ngasi World White Can Safety Day lisingani taramapan gi thoram takyen da leba Home for Blind gi hall da pangthokre thoram atu da Government Idol Blind School Principal Rameswar Welfare Association for the Blind gi President Y Brajamohan amasung Welfare Association for the Blind gi Advisor Kanguzam Ibom Chana athoiba mithunglen singoina saruk yakhi amadi thoram asiga mari leinana mamit udraba miyoi singi ngaklau oiriba Angauba machugi chai paiduna blind school gi mahiroi amadi oja sing association gi miyoi sing na takyal khongbal gi akoibada rally chatki khongsat adu da saruk yakhiba Welfare Association for the Blind Manipur gi secretary Konsam Sadanandana Angauba stick pairiba mid ubagi pangal laitraba miyoi sing na chai asigi pambaina chatlibani maramaduna miyamna Angauba stick paiba miyoi sing bo respect tawiduna miyamna mid udraba miyoi singi mateng pangbiu haiki
ꯑꯩꯈꯣꯏꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯂꯦꯁ ꯗꯤꯄꯦꯟꯗꯦꯟꯁꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯌꯥꯝꯗꯒꯤ ꯈꯔꯁꯨ ꯑꯩꯈꯣꯏꯒꯤ ꯃꯣꯕꯤꯂꯤꯇꯤꯁꯤꯗꯩꯗ ꯈꯔꯗ ꯑꯣꯏꯔꯁꯨ ꯃꯁꯤꯒꯤ ꯋꯥꯏꯠ ꯀꯦꯟ ꯑꯁꯤ ꯄꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯗ ꯏꯟꯗꯤꯄꯦꯟꯗꯦꯟ ꯃꯨꯚꯃꯦꯟ ꯑꯁꯤ ꯂꯩ ꯂꯣꯏꯅꯅ ꯉꯁꯥꯏꯒꯤ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯊꯧꯕꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯂꯝꯕꯤꯗ ꯆꯠꯄꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯁꯣꯔꯣꯛ ꯂꯥꯟꯅꯤꯡꯕ ꯑꯣꯏꯔꯒꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯠꯄ ꯃꯇꯝꯗꯁꯨ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯒꯤꯗꯃꯛꯇ ꯋꯥꯏꯠ ꯀꯦꯟ ꯑꯁꯤꯕꯨ ꯑꯣꯅꯔ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯇꯧꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒ ꯄꯨꯟꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯖꯕꯅꯤ ꯍꯥꯏꯖꯕ ꯇꯥꯏ Federation of Government College Teachers Association Manipur Fegoktan Sinduna ngasi GP Women College da nomagi oiba public meeting ama pangthokre mifam aduda Fegoktana mamang thaktagi Manipur Government College amadi University gi oja sing 7 pay implement tawbiu haiba yauna allowance kaya fangnaba tanduna lakba dabi singi matang da wafam kaya ama khananai nakhi GP Women's College ki oja amade Fegokta gi thaumi singna saruk yakhiba mifam aduga mari lainana Fegokta gi General Secretary Dr. N. Somendra Singhana ngasigi mifam asina makhatana sarkar gi mathakta khongjang kaya sangsinba yauna makhataba phirep sing logani haiba yauna wafam kaya fongdorakhi Special General Motoring the Canary, Karam Badison Logsige, Adobu Karigumba, the Senduki Matugina, the Quina ultimatum say, don't PD Pirani, Karigumba, Mamangi, 21st October, Piki, Adudegi, Matung de Gitabama, Natraga, Kamestana Hare, Basi, Government Return Insurance, Pirese, Fort Nabemasi, Matungi, the Gidi, Koi Akanba, Kongjang, says Wakum Sangela, Kani, have a get to Madison and his Mongdam, the Succession and Laura Canning City meetings. Laibak thiba thodok amana maram oirga langjingda leiba thongam anil amadi mahaki macha ahumna awaba punsi maren amada hingduna leibagi akhanaba paudam ama TOMTV news na sandora khraba matung WhatsApp group ama oiriba kanglei lamdamgi iraisana ngasi awaba mayokna riba imung aduda cheng hawai chini amadi thau thumna chingba chana thaknaba polam sing mateng pangkhre tengbang polam sing adu khusinnabagi saruk Kusinaba aduda saruk yakiba group adugi member Nawaz ngangomna awaba mayokna riba imung sigi wari tarubadagi angamba khara mateng pangbani haiba yauna wafam kaya phongdokhi TOMTV gi mai kai dagi khoi sigumlaba khoi awaba taraba khoi thongam anil gi imung manung gi awaba se khoi TOMTV na sandorakpa khoi video da khoi na thengna jabadagi khoi group asigi chahi mari mapung pharap ga loina khoi sukari ku makra dangdi imung sigi awaba da share to minasi haibagi pandam da khoi na group asigi member sing na angam bakhaijin na khoi na ngasi tengpang asi imung asi da pang laksaban Imphal gi M sector gi maning thangba wal gi hek thangnaba nakalda Mahut Department Sabar Toilet Complex ngarang numidang Imphal West DC gi hukum amana thugai khre JCB sizinaduna toilet thugai khiba aduda Imphal West ki DC Naurem Pravin SP K Mekasandra amadi additional SP AG Sharma mafam aduda laktuna yengsinki Nauna Manipur Police Headquarters Sanana Balam Lausin Baga Mari Lenana ngasi Chingmairongda Laiba ADC Babanda public hearing sathakre State Social Impact Assessment amadi Manipur lenga ki environment loisangna mapung oiba thaudang lauduna sathakhiba public hearing aduda Porompat sub division ge manung sanba Chingmairong Nongpok village ki miyamna saruk yaduna apam pam da sing phongdoknakhi Railway Protection Force na mamang thagi kulumdoi digi tha asagi mapan phawgi manungda Guwahati da railway station dagi lupa lakh 12 henbagi mayai kabani sagi polam sing amadi foreign made garment sing phagat pangam khre phagat laba sing adugi manungda Huranduna purak by infield motorcycles ani yauri North East Frontier Railway gi mityeng makhada Railway Protection Force na tongan ba railway station singdagi angang nifu manga so rescue tawraba matung imung manunggi miyoi sing amadi child line ga mari laina ba NGO singda khusin nakre hairi ngase yuk phong khiba pause singi maroi ba pausing amuktang punna khangminasi Lamjingba Times Commemoration Stone Yungbada Akaiba Leite Kuki Ancestral Land Haiba Wahai Loktokadabani Chief Secretary CM Secretariat Mifam Pangtoktuna Khanakre KSO na Prime Minister gi Pukning Chingsinkre Consultative Meeting October 19 da Pangtoklagani Manipur gi UNC Sarukyagadori
Banna mahausaगी punsida akaiba pikre. Government employee ayamba office kanaki. Union Tourism Minister Pralahat Singh Patel na ahum suba Siroi Lily Festival hodokadawi. Sangai Expressed Paula na sandok piganu kan honari Chief Minister. Rimsta dialysis machine mapan nauna install tawgadawri. UPF amasung KSO na Prime Minister gi puning chingsinkre. Thaudok adu war nate rebellion ni ansam. Pamdaba thaudok thogalakani haina amuko na nungangli. Poknafam Lana chakhigadaba wafam sing social media da sandok piganu. State asida punna laiminari ba kanglop singi marakta Gyan tanadaba wafam leihandanaba kan honari Chief Secretary. More da bom toina pokhairabadi Manipur government na akan be activity khara mafam aduda chathabagini haibasi khangbiyu Chief Minister. Government ki order thabokta onthorau. Matang amadi maram chabu watli amuko. Ekis policy. Leibak mapal gi ambassador Manipur da lakadori. JET-UF muscle khuthokna bada amashire mari sokle. More da Anglo Kuki war gi centenary thoram panthokre. State government na nupa thokna chongthokpa matam oi joy lalhaulup singna kaukhiba general strike loisinkhre naharol gi thodang apunbagi saktam kaihandana thamnabagi matangda mifam pangthokre Manipur asi naga kuki maitai gi nate furup khuding makini Chief Minister lalhaulup singna kaukhiba total shutdown gi khongjang na mahausa gi punsida chauna kaibu pikre Army gi PRO Colonel Ajoy Chowdhury chenakiba palendra case ki witness statement laugadari mob justice sustainable nupi tara yauna miyoi tara mari jail thajinkre Huyan Lanpau mayai lambi da chachok chasin tawriba miyamna lengak ta penadre misi mina asok apan thoklaba matamdata lambi sembagi hainabi lehaningde haina fongdorokli tokhaiba firal amasung constitution ki matangda amuka su yanaba ngamdre ancestral land haiba wahai asi lauthokpiu Chief Secretary amuko Furup amatana leibak irang thokdaba wahi wata sizinabiganu tongan ba lalhaulup singna kaukhiba general strike mapung pana chathakre sana leibak pungkak chauba khamena sinba amana yerum amadagi hena maman wangle sing kejida lupa humdra yaure tilhauna lupa hutfu yaure kuki lalhaugi ningsing yungbi yungbagi matangda stakeholder singa khanakre nung yungba thingde yenaningai oibu wafam yauhanganu haibani Chief Minister Ichel Express Yawolup Singna Kaukiba Pung Taranithoi gi banna miyam gi punsida akaiba pikre Ajodhya case hayeng loisingani thajanari District Administration na akoibada thingmu thamkre BJP organization Mikhal miyam gi matenga loina na mapung fana chathari Nimbus Iraibak Indiana namduna lausin khibagi mayokta changsin khiba khongjang na Manipur gi mahausa gi punsida akaiba pikre Manipur da khundaminari ba sing ingna chikna laimina na ba Chief Minister na appeal tawkre Manipur si Naga Kuki Maitai gi nate kangup khuding makini Siroi Lily Festival gi sem saba loisinkhre Loisilakpada maroi pa pau amuk hana pizari Ahumlak suba Siroi Lily Festival ngasi Union Minister of State in Charge Tourism amasung Culture Pralahat Singh Patel na hodokre Puya mai thakhe bagi matang da horak liba mirol da hena khangan naba school gi curriculum da yauhan bagi tangai fadaba leire haina kairau kendra gi MLA Laurembam Rameswarna fongdokre Amadi Panthoibi Housing gi office mamang da IAD amat thamlambagi mayokta miyamna wakat mifam sathakre Hauzeki di Times of Manipur na pizaba nungthil gi pau matang sa loisinjare ahen ba pau ga loina na nimidang pung mapal dang phangbigani